ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝꯁꯦ ꯎꯔꯒ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯃꯤꯄꯥꯏ ꯊꯋꯥꯏꯁꯦ ꯌꯥꯝ ꯂꯨꯝꯗꯦ ꯑꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯁꯦꯝꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯁꯦꯝꯖꯕꯅꯤ ꯌꯨꯝꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯔꯥꯃꯥꯏ ꯇꯦꯡꯒꯣꯜꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤ ꯆꯤꯐ ꯏꯌꯥꯝꯕ ꯀꯅꯟꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯃꯔꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯍꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤꯗ ꯂꯥꯛꯆꯔꯨꯔꯕꯅꯤ ꯇꯞꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯍꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯂꯥꯞꯅ ꯂꯩꯔꯤꯕ ꯏꯔꯩꯆꯥꯁꯤꯡꯅ ꯌꯦꯡꯕꯗ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯪꯗꯨ ꯂꯩꯇꯥꯅ ꯏꯪ ꯇꯞꯅ ꯂꯩꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯕꯨ ꯊꯥꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯥꯜ ꯑꯝꯇ ꯂꯩꯖꯗꯕ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯛꯇꯨꯅ ꯊꯋꯥꯏꯁꯦ ꯈꯨꯕꯥꯛꯇ ꯊꯝꯗꯨꯅ ꯂꯥꯟꯊꯦꯡꯅꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯀꯩꯁꯨ ꯑꯔꯥꯟꯕ ꯇꯧꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯅꯨꯄꯤ ꯑꯃꯕꯨ ꯔꯦꯞ ꯇꯧꯔꯨꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯑꯩꯈꯣꯏꯒꯤ ꯂꯨꯠ ꯇꯧꯔꯨꯕ ꯂꯩꯇꯦ ꯃꯈꯣꯏꯅ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯕꯁꯨ ꯂꯩꯇꯦ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯣꯛꯆꯔꯒ ꯂꯥꯟꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡꯅꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯕꯁꯦ ꯂꯩꯕꯥꯛ ꯏꯔꯥꯡ ꯊꯣꯛꯍꯟꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯅꯤꯡꯉꯤ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡꯕꯨ ꯊꯥꯗꯣꯛꯄꯤꯔꯒ ꯂꯩꯕꯥꯛꯁꯦ ꯑꯃꯨꯛꯀ ꯍꯟꯅ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ